ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯑꯃꯒ ꯁꯥꯈꯤꯇꯣꯝꯕꯤ ꯀꯧꯕꯤ ꯑꯃꯒ ꯄꯨꯟꯅ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯃꯛ ꯁꯤꯟꯐꯝꯁꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ, ꯑꯅꯤꯃꯛ ꯑꯃꯥꯏꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯌꯥꯔꯝꯗꯦ꯫ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯂꯝꯕꯤꯗꯒ ꯁꯣꯏꯗꯅ ꯎꯅꯔꯕꯁꯨ ꯐꯦꯠ ꯍꯦꯛꯇ ꯄꯩꯊꯣꯛꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯣ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯗꯣ ꯂꯩꯁꯥꯕꯤ ꯃꯁꯥꯗꯧꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯉꯩ ꯃꯍꯧꯁꯥ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯐꯖꯈꯤꯕ ꯁꯛꯇꯣ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯛꯂꯕꯁꯤ ꯐꯥꯎ ꯑꯩꯒꯤ ꯐꯖꯕꯁꯦ ꯄꯥꯛ ꯍꯦꯛ ꯍꯟꯗꯦꯀꯣ꯫ ꯐꯖꯈ꯭ꯔꯦ ꯃꯃꯥ ꯑꯩ ꯐꯖꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯁꯨ ꯂꯝꯕꯥ ꯂꯩꯇ ꯃꯈꯩ ꯃꯁꯛ ꯑꯁꯤ ꯐꯖꯔꯦꯗꯅ ꯏꯃꯥ ꯏꯆꯥꯒꯤ ꯐꯖꯕꯗ ꯅꯝꯊꯕꯤꯗꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯁꯤ ꯍꯥꯏ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯗꯣ ꯃꯈꯥ ꯇꯥꯅ ꯀꯦꯊꯔꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯦꯗꯅ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯈꯔ ꯀꯦꯊꯔꯒ ꯅꯍꯥ ꯑꯣꯏꯊꯣꯔꯛꯄꯗꯧꯅ ꯇꯧꯔꯤꯌꯦ꯫ ꯌꯥꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯅꯒ ꯀꯦꯁꯤꯜꯂꯕꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯣꯏ ꯃꯄꯥꯒ ꯏꯆꯥꯅꯨꯄꯤꯒꯅ ꯑꯩꯁꯦ ꯁꯛ ꯈꯪꯗꯗꯅ ꯀꯅꯥꯅꯣꯃ ꯑꯃꯨꯛ ꯃꯥꯜꯂꯛꯇꯅꯅꯦ ꯀꯅꯥꯅꯣ ꯀꯥꯏꯅ ꯍꯪꯂꯛꯄꯁꯨ ꯌꯥꯏ꯫ ꯀꯕꯣꯛꯂꯩ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯃꯐꯤ ꯑꯅꯥꯟꯕꯒ ꯁꯦꯠꯆꯤꯜꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥ ꯂꯨꯈꯣꯏꯁꯨ ꯃꯥꯡꯒꯣꯜꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯍꯩ ꯃꯃꯥ, ꯅꯪꯅ ꯅꯁꯛ ꯅꯁꯨꯕ ꯑꯣꯟꯕ ꯃꯈꯩ ꯂꯥꯏ ꯃꯆꯥ ꯃꯥꯜꯂꯒ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯕꯨ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯃꯣꯏ ꯃꯄꯥ, ꯑꯩꯁꯦ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕꯗꯪ ꯆꯠꯂꯒ ꯃꯅꯥ ꯃꯁꯤꯡ ꯑꯇꯦꯛ ꯑꯅꯧ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯁꯨꯃꯥꯡꯗ ꯂꯥꯏꯗꯨꯛ ꯀꯠꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯉꯧꯕꯤꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗꯪ ꯆꯠꯄꯗ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯇꯞ ꯇꯥꯈꯩ ꯀꯦꯔꯤꯕꯗꯨꯕꯣ? ꯃꯤꯅꯒ ꯎꯔꯗꯤ ꯂꯥꯏ ꯊꯣꯛꯑꯦꯅ ꯀꯤꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯁꯣꯏꯔꯣꯏꯀꯣ? ꯑꯩꯅ ꯀꯦꯔꯤꯁꯦ ꯐꯖꯔꯦꯅ ꯑꯩꯗꯤ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯅ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ ꯇꯧꯔꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯕꯤꯠꯀ ꯂꯣꯏꯅ ꯍꯥꯠꯂꯦꯕ꯫ ꯏꯃꯥꯒꯤ ꯑꯉꯧꯕꯤ, ꯅꯠꯇꯦ ꯅꯪꯕꯨ ꯏꯃꯥꯅ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯕꯤꯠ ꯍꯥꯠꯄꯤꯗꯣ ꯇꯧꯅꯕ ꯃꯇꯝ ꯏꯔꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯎꯟꯁꯥ ꯈꯔ ꯈꯨꯏꯔꯁꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯐꯖꯕꯤꯅꯤ꯫ ꯍꯅꯨꯖꯔꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯃꯥꯜꯂꯤꯌꯦ꯫ ꯃꯆꯥ ꯑꯩꯉꯣꯟꯗꯒꯤꯕꯨ ꯏꯃꯥꯅ ꯍꯦꯟꯅ ꯅꯍꯥ ꯃꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯥꯒꯤꯗꯣ ꯅꯃꯥ ꯑꯩꯕꯨ ꯊꯥꯒꯠꯂꯤꯔꯥ ꯊꯥꯗꯔꯤꯔꯥ ꯑꯃꯗꯤ ꯇꯧꯔꯤꯌꯦ꯫ ꯑꯩꯒꯤꯁꯦ ꯏꯃꯥꯕꯨ ꯊꯥꯒꯠꯂꯤꯅꯤ, ꯊꯥꯗꯕꯒ ꯅꯠꯇꯦꯀꯣ꯫ ꯑꯗꯣ ꯏꯃꯥ, ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅꯒ ꯏꯃꯥꯁꯦ ꯂꯩꯁꯥꯕꯤꯅꯦꯅ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯛꯀꯅꯤꯀꯣ꯫ ꯍꯥꯏ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯃꯄꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯁꯤꯕꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯅꯦꯅ ꯍꯥꯏꯅꯦ꯫ ꯍꯩ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ, ꯏꯆꯥꯁꯨꯅꯦ ꯆꯥꯛꯀ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯨꯀꯣ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯂꯦꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯆꯠꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯂꯥꯛꯄ ꯎꯕꯗ ꯏꯟꯁꯥꯡ ꯃꯅꯥ ꯌꯣꯜꯂꯤꯕꯤ ꯊꯔꯣꯅ ꯀꯕꯣꯛꯂꯩꯕꯨ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯃ, ꯏꯆꯦ ꯀꯕꯣꯛꯂꯩ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯩꯒꯤꯁꯤꯗ ꯌꯣꯜꯂꯤꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯏꯆꯦꯅ ꯆꯥꯅꯤꯡꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤꯁꯤꯗꯒꯤ ꯑꯣꯏꯅ ꯂꯩꯔꯨ ꯂꯥꯛꯑꯣ꯫ ꯊꯔꯣ, ꯑꯩꯁꯨ ꯅꯪꯒꯤꯁꯤꯗꯒꯤ ꯑꯣꯏꯅ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯕꯣꯛꯂꯩꯗꯨ ꯊꯔꯣꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯃꯅꯥ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯕꯣꯛꯂꯩꯒ ꯃꯥꯏ ꯆꯥꯟꯅꯗꯕꯤ ꯑꯃꯥꯏꯕꯤ ꯁꯥꯈꯤꯇꯣꯝꯕꯤꯗꯨꯁꯨ ꯊꯔꯣꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯏꯟꯁꯥꯡ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒ ꯃꯥꯏ ꯆꯥꯟꯅꯗꯕꯤ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯃꯥꯌꯣꯛꯅꯅ ꯂꯩꯕꯅ ꯑꯃꯅ ꯑꯃꯕꯨ ꯎꯅꯔꯝꯃꯤ꯫ ꯁꯥꯈꯤꯇꯣꯝꯕꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯂꯩꯒꯦꯅ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯤ ꯀꯕꯣꯛꯂꯩ ꯍꯥꯏꯕꯤꯁꯦ ꯑꯃꯨꯛ ꯈꯤꯟꯗꯅ ꯂꯩꯔꯝꯃꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯏꯟꯁꯥꯡꯁꯦ ꯂꯩꯗꯕꯤ ꯌꯨꯝꯗ ꯍꯟꯈꯤꯕꯅ ꯐꯔꯗ꯭ꯔꯅꯦ? ꯏꯟꯁꯥꯡ ꯂꯩꯗꯅ ꯍꯟꯈ꯭ꯔꯗꯤ ꯃꯥ ꯂꯩꯕ ꯎꯕꯁꯤꯗ ꯀꯤꯗꯅ ꯆꯪꯉꯛꯇꯕꯒ ꯑꯃꯨꯛ ꯃꯥꯟꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯂꯩꯔꯒꯦ꯫ ꯑꯁꯤ ꯍꯥꯏ ꯁꯥꯈꯤꯇꯣꯝꯕꯤ ꯃꯥꯁꯨ ꯊꯔꯣꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯥꯁꯨ
Sakhi tombina sangsilakpaduda masinda murum sonduna asumna hairi. Masigi sakta nungsidabi nupamunbise. Ai leidi khangna hekta sangsilakpaneba. Mai masaksisu nungsitabada hu taret mukhari. Pukkase mathak makha onkhalai. Sakhi tombidu kabuk legi nakalda leptuna insang mana khara khanduna leiri. Aduda kabuk leidu Sakhi tombigi mamangda hairage matagum wazau ngangba huraklamni. Tharo ai singarangse makharumgi anaba makha yengba satluyi. Aduda aina magi anabado ai kusina se sat paida paibada hekta phanbanima. Magi anabado kudaktaga phanba dudanya anabaduna khulsida ima maibi kabuk lei tangundagi henna haiba maibise amatek leite kaina hairakli wani mi. Kabuk leina hairakli wadu tabada Sakhi tombi madi khoidok thitpa makhai sauninglammi. Aduna masu asum haire. Tharo ngasidi nangi yolibi sangmana masing-singsi aina loi nekta leikhiba tarene. Kaino ne isi Sakhi tombi gi dubu tasengna loi nekta leibikhrage hairibra. Yoliba sang mayamse aina loi na leikhradoi. Ngarangse anaba makhak yengluyi. Anaba dusu phajana phanaba yenglammi. Aduda pinman khradana dakhina sumayam hekta tausilakpa. Aduna isese sial khra soli nati nangi sang mayamse ai loi nekta leikrage puna sial kaya lawne. Sihaiduna Sakhi tombidu magi senkhaw adubu puthoraklammi. Adu ubada insang yolibi tharona asum haire. Haiba aidi isi Sakhi tombigi sia phagi tawribu khaluri. Adugadi taseng loi nekta leidawra boire ko. Tharo aidi amukpu haikrabadi loiri. Insang sia masit leiba satpada wana nabani. Aduna amuk laklingai sida insang sia bora amamam oinekta leikrage. Isi se handakti silga yam phajana paikhallaklaba male ko. Waga se masa ga nate nganglibase asau bangaktani ngangtharaklise. Miyamna masak khangnarebi amaibi ainabu sel watli haibro. Hai swaibani tharo. Khulsida maming satpa amaibi haibasya ai khaktani do. Tawgidasu tawba ngamliba. Aduna khulsida kanagi makhong tekpa makhut tatpa samba adagi lagi thawtawbasya aigi naktani laklibase. Aduganya khulsidagi hindoktana lamdagi anaba yengbiyu haisinabu muktoiba nungsit mukungi. Mina nekpa lai khangde lakti khangde masa mathanta pangtha thagatsarisi. Aidine taning dabna kongka sia I tarka dawreba. Mangonda lamdoise aphanungaidi laamoy. Madongna migi nupa munnaba tanaba kadi lamasu yai. Nupa munbi amaibinina. Si hairaga kabok leidu tharoda haiba saduna magi mai sanadabi Sakhi tombida naksepna yairaga hairei. Hai tharo aikhoigi swaida masa mathantana masasia yamna haire kaina khanjabi. Haibadi nataba mi yamna leirene. Mina nekpi khangde nekpi di khangde wa ka sinane yam sauna ni nganglibase. Aidi tabada onthokna wakre nangni wadro. Hai su haibani aseng haibase mina taningde do yam sumi ko. Aseng bangakta mathang hairakpasidadi kadaidagi taninglani. Hais moyani gisia sida mana masing leiba lakprebu amuk haigi potpham sida namnaraktana insang mana masing kasi loina mangba tari tawrisi. Adunadi moyani sia thagat silaga aigi potse hana moy ani da sat yonsilawgige. Aduga prap chalawrage. Sihaiduna tharona amaibi kabuk leibu thagat sinaraklamni. Hai swaibani khulai kaise natana thangnaba khulsingsina ise kabuk leise yamna hai kaina thagat nari potnida. Aikhoisu moinaga adumaina haibaduda isegi damakta sakthok charibani. Tharona mabu thagalakpaduda kabuk lei haraunaga sumna hangjari. Atopa khulgi mina kasu aisia hai kaina dum haina brahimi tharo nangbo. Tharo namukum lei hainaribani se kabuk lei hainaribani nangbo. Isesia othokna wangna khanari ponida aina hari mayamsia aina ga panghaida haijinbaga nateko. Ado ise tharo aigi sangsia isesu tangkhai moina leikhrodana leithoklaga loiredana asuk nungaiba pau taraga bo leide haibro. Kadai nangi sangdo yomsilo aduga sina nangi sangi mamal oiroko. Tharone insangdo tangkhai ma yomsillaga kabuk leida piraklami. Kabuk leisu insang adubu lauduna Sakhi tombida phet tawsilamlaga satki.
Kabok lay sakra matung Tharodu mabukningda asumna mu khanjari. Hausiki insangse tangkhai ma yonkre. Aduna lemhori ba tangkhai asisu ise Sakhi Tombise asi takat sinaraga yonsilage. Si hai Tharodu sauna paithoklaga leiribi Sakhi Tombido onsingduna asumna hairaklammi. Ise Sakhi Tombia aina hausik ise kabuk leida haijinkiba mayamdo yam mandro. Wadu tabada sauduna leirambi Sakhi Tombido yamna khangningna Tharoda asumna hanglai. Hai Tharo hausik nangna mai kabuk leiduda haiki mayamdubu oidaba ngaktaro. Mani ise hausik aina haiki mayamdo awoiba tanati amai binena ise Sakhi Tombidong na haibasu natabi sida kanana hai kaina thagat piraktoino mai saktado nungsi mandadana aina haijinkhibani. Is aidi nangna hariba mayamdo asuma makta oiraboi ningdana as ngakti saururidana adugadi nangna sanabalila oireko. Tharo nangsia haisu tongna haikre he yam maleba nangna husik nakhut una sauga tawraga pau tambado manbani ise kabuk leina khalibu masya aiba maibini sini somdana mi khulle kai singda anaba kitang luba ma yawraklabadi amaibi Sakhi Tombidu kaurau manatana kulsida aiba maibimta leite kain hainari hai swaibani ise Sakhi Tombi nangsia okakti haibasani ko. Tharona mabu amuk thagalakpaduda Sakhi Tombidu mabukningda singnana asumna khanjai. Hais Tharogi sibu tasengna ise hai kaina thagatliba zatlane natraga hausik kabuk leida panghaida haisinkiba dugumna haina haraunaba haisiliba zatlane. Sakhi Tombina mabuk manungda khalibadu Tharona loina ubugum tawrami. Aduna Sakhi Tombina wa nganglaktrineida mana hanana wasak tangsili. Ado ise Sakhi Tombi aina ise da haribasidi hausik ise kabuk leida haisinkiba dugum panghaida haisinabaga nateko. Kaithil ima lairibina khangsan karigumba aini hek haisinabaga oiramlaba ipuroibagi masakto uba phangdana mangeko. Is Tharo nangi wasaktudi yaine ipuroibagi masak uba phangdana mangi haiba ngaikone nangi nupadudi leikidaba sahi phakrabagum tawbadai. Hoi ise nanaw nupado leikidaba sahi ama heli ado leikidrabasu hayi manglandadi nungtigi lakli ado uraroigi haibani. O nangi nupado mangnakadi nungtigi lakli boireko. Hoi ise aigi manglanda nungtigi lakli. Hoi ise ama boirasu yarise. Aina ise phai aina haidrabasu khulsigi miyamna ise se khwaidigi haibada maningda lei hainaribani. Kari haiba Tharo aibu haibada maningda lei haiba natiye aina haizabadi maningda lei haiba natiye maningi mathakto aduda lei haiba. Hoine adu oiradi phaidana yam phani nang maningi mathakta leiraga harautuna kasu tawri. Kari haiba none Tharo kaisu haidi isia ado isia insang singse isi loina leikrodana aisu hankragi. Hoi leirage sielsida leirese. Sakhi Tombisu insang adubu puduna mondayam nungaina mayumda hankre. Tawri sienguni ainadi isi Sakhi Tombise harawange haidana thagat sinari. Adugadi madi awaiboi oiraboi ningdana harauga sakri siengu. Simgaidana insang yonmi aidi nomagi sumaina khrakra haizillaga sakhomai muttanaba hotnaba tabani. Si hairaga Tharo masu insang yonba loirabada mayum maikai pangkre. Mathangi numitni amaibi kabok leido makhoigi leikaida anaba ma yengma satlammi. Amaibi kabok lei laklabaduda anabadugi mama Sakhina asumna hairaklammi. Ima maibi lakpiredana isase ngasaidagi mamit managa cham yukhattana Tharo onduna yam wana leirabani. Hausikti amaibi kabok lei ai laklidana kari suwaruranu aibu laklabadi anabaga loina kyaw launa mangkhradabani. Kadai ibe madudi kadomda lei ima maibi imungda lei imungdo ni hekta sanglasi. Asi haiduna Sakhina mang thaduna amaibi kabok leibu imungda pusilaklammi. Amaibi kabok leina imungda hek sanglakpaga nupi ama mamit mana chap yungkhatlaga Tharo ondra leiribadu hek urammi. Amaibi kabok lei nupidugi nakalda phamthai aduga nupidugi makuttu ta pairaga yengi. Asumna ngahak yenglaba matung
ꯑꯃꯥꯏꯕꯤ ꯀꯕꯣꯛ ꯂꯩꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯁꯥꯈꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁ, ꯑꯉꯥꯡ ꯅꯨꯄꯤꯁꯤꯗꯤ ꯍꯤꯡꯁꯥꯕꯤ ꯆꯪꯂꯦꯗꯅ꯫ ꯍꯩ ꯁꯥꯈꯤ, ꯇꯥꯏꯔꯦꯜ ꯃꯁꯥ ꯃꯇꯣꯜ 3 ꯂꯣꯡꯕꯗꯣ ꯑꯃꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯌꯥꯝ ꯊꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯎ꯫ ꯀꯕꯣꯛ ꯂꯩꯅ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯨꯅꯕ ꯁꯥꯈꯤ ꯃꯥꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈꯤ꯫ ꯁꯥꯈꯤ ꯇꯥꯏꯔꯦꯜ ꯃꯁꯥꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯗꯨꯗꯤ ꯑꯩ ꯍꯤꯡꯆꯥꯕꯤꯁꯦ ꯇꯥꯟꯕ ꯍꯧꯔꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛ ꯂꯩ ꯃꯇꯣꯟ 3 ꯂꯣꯡꯕ ꯇꯥꯏꯔꯦꯜ ꯃꯁꯥ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨ ꯂꯨꯞꯂꯒ ꯇꯥꯏꯔꯦꯜ ꯃꯁꯥ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔꯕꯨ ꯁꯣꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯆꯪꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡꯗ ꯈꯤꯛꯂꯒ ꯑꯁꯨꯝꯅ ꯍꯪꯂꯤ꯫ ꯍꯩ ꯂꯥꯏ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯅꯪꯒꯤ ꯆꯥꯛꯊꯥꯛꯇꯣ ꯑꯩꯅ ꯇꯝꯒꯦ꯫ ꯆꯥꯛꯊꯥꯛ ꯑꯗꯨ ꯆꯥꯔꯒ ꯅꯪ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯍꯤꯡꯆꯥꯕꯤ ꯆꯪꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯑꯃꯥꯏꯕꯤ ꯀꯕꯣꯛ ꯂꯩꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯑꯅꯝ ꯌꯥꯝ ꯀꯟꯕꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯁꯤꯗꯤ ꯇꯥꯏꯔꯦꯜ ꯃꯁꯥꯁꯤꯗ ꯂꯩꯋꯥ ꯑꯀꯟꯕ ꯈꯔ ꯁꯣꯜꯂꯒ ꯅꯝꯌꯥꯡ ꯑꯁꯤꯗ ꯍꯦꯛꯇ ꯀꯟꯊꯒꯦ ꯈꯪꯒꯅꯤ꯫ ꯁꯤ ꯍꯥꯏ ꯇꯥꯏꯔꯦꯜ ꯃꯁꯥ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨꯗ ꯂꯨꯞꯇꯨꯅ ꯂꯥꯏꯁꯣꯟ ꯑꯀꯟꯕ ꯈꯔ ꯁꯣꯜꯂꯒ ꯍꯤꯡꯆꯥꯕꯤ ꯆꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯟꯊꯔꯛꯏ꯫ ꯍꯩ ꯂꯥꯏ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯆꯥꯅꯤꯡꯕꯗꯨ ꯁꯠ ꯍꯥꯏꯔꯧꯅꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯇꯧꯔꯛꯂꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯍꯟꯗꯛꯇꯤ ꯍꯤꯡꯆꯥꯕꯤ ꯆꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯑꯃꯥꯏꯕꯤ, ꯑꯩ ꯏꯔꯣꯏ ꯆꯥꯒꯦ, ꯏꯔꯣꯏ ꯄꯤꯌꯨ꯫ ꯏꯁ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤ ꯏꯔꯣꯏ ꯆꯥꯒꯦ ꯀꯥꯏꯅꯦ꯫ ꯍꯩ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯏꯔꯣꯏꯒ ꯃꯁꯛ ꯎꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦꯀꯣ꯫ ꯏꯔꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯨ꯫ ꯍꯤꯡꯆꯥꯕꯤ ꯅꯪ ꯍꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯣ? ꯁꯠ ꯈꯨꯝꯃꯨꯅꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯇꯥꯏꯔꯦꯜ ꯃꯁꯥ ꯑꯗꯨꯅ ꯑꯃꯨꯛ ꯀꯟꯊꯠꯂꯤ꯫ ꯍꯦ ꯑꯃꯥꯏꯕꯤ, ꯑꯩ ꯍꯩ ꯆꯥꯅꯤꯡꯗꯦ, ꯏꯔꯣꯏ ꯑꯣꯏꯅ ꯆꯥꯒꯦ, ꯏꯔꯣꯏ ꯄꯤꯌꯨ꯫ ꯍꯩ ꯏꯔꯣꯏꯕꯨ ꯀꯔꯤꯗ ꯍꯥꯎꯒꯦ? ꯍꯥ, ꯏꯔꯣꯏ ꯆꯥꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯨꯝꯕ ꯉꯝꯗꯗꯅ ꯅꯈꯣꯡ ꯍꯥꯝꯗꯅꯕ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯍꯤꯡꯆꯥꯕꯤ ꯅꯪ ꯂꯐꯣꯏꯒꯨꯝꯕꯗꯤ ꯆꯥꯅꯤꯡꯗ꯭ꯔꯣ? ꯂꯐꯣꯏ ꯆꯥꯕ ꯍꯥꯏꯁꯦ ꯏꯁꯥꯗ ꯌꯥꯝ ꯀꯥꯟꯅꯕꯅꯤ꯫ ꯃꯤ ꯃꯁꯥꯒ ꯌꯥꯝ ꯐꯕꯅꯤꯅꯦ, ꯅꯪꯁꯨ ꯅꯁꯥ ꯐꯅꯅꯕ ꯂꯐꯣꯏ ꯑꯣꯏꯅ ꯆꯥꯔꯣꯗꯅ꯫ ꯍꯦ ꯑꯃꯥꯏꯕꯤ, ꯑꯩ ꯂꯐꯣꯏ ꯆꯥꯅꯤꯡꯗꯦ, ꯏꯔꯣꯏ ꯑꯣꯏꯅ ꯆꯥꯒꯦ꯫ ꯏꯔꯣꯏ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯍꯜꯂꯣꯏ꯫ ꯏꯁ ꯁꯥꯈꯤꯌꯥ, ꯅꯆꯥꯅꯨꯄꯤꯁꯤꯗ ꯆꯪꯂꯤꯕ ꯍꯤꯡꯆꯥꯕꯤꯁꯦ ꯄꯥꯛꯅ ꯍꯜꯂꯣꯏꯗꯧꯔꯤꯅꯦ꯫ ꯏꯔꯣꯏ ꯆꯥꯒꯦꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦꯅꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯈꯨꯜ ꯑꯁꯤꯗꯗꯤ ꯏꯔꯣꯏꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯀꯝꯗꯧꯅꯤ? ꯍꯩ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯏꯔꯣꯏ ꯆꯥꯒꯦ ꯏꯔꯣꯏ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯂꯐꯣꯏꯗ ꯇꯥꯔꯦꯍꯦ, ꯂꯐꯣꯏ ꯑꯣꯏꯅ ꯆꯥꯔꯣꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯇꯥꯏꯔꯦꯜ ꯃꯁꯥ ꯑꯗꯨꯅ ꯑꯃꯨꯛ ꯀꯟꯊꯩ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯍꯤꯡꯆꯥꯕꯤꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯩ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ, ꯑꯩ ꯂꯐꯣꯏꯗꯤ ꯆꯥꯅꯤꯡꯗꯦ, ꯄꯨꯡꯗꯣꯟ ꯑꯣꯏꯅ ꯆꯥꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯄꯨꯡꯗꯣꯟ ꯆꯥꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯃꯨꯟꯕꯔꯣ ꯅꯠꯇ꯭ꯔꯒ ꯑꯁꯪꯕꯔꯣ? ꯄꯨꯡꯗꯣꯟ ꯑꯁꯪꯕ ꯆꯥꯕ ꯉꯝꯃꯣꯏ, ꯑꯃꯨꯟꯕ ꯑꯣꯏꯅ ꯆꯥꯒꯦ꯫ ꯑꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤ ꯄꯨꯡꯗꯣꯟ ꯑꯃꯨꯟꯕ ꯆꯥꯒꯦꯒ ꯍꯥꯏꯔꯛꯏꯅꯦ꯫ ꯃꯌꯥꯁꯨ ꯌꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯌꯥꯁꯨ ꯌꯥꯗ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯃꯥꯅ ꯏꯔꯣꯏ ꯆꯥꯒꯦ ꯀꯥꯏꯅ ꯅꯤꯡꯉꯥꯏꯒ ꯇꯧꯕ ꯁꯥꯗꯅ꯫ ꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛ ꯂꯩꯗꯨ ꯁꯥꯈꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯍꯩ ꯁꯥꯈꯤꯌꯥ, ꯍꯤꯡꯆꯥꯕꯤꯁꯦ ꯄꯨꯡꯗꯣꯟ ꯆꯥꯒꯦ ꯍꯥꯏꯅꯦ, ꯅꯪ ꯄꯨꯡꯗꯣꯟꯗꯤ ꯂꯩꯒꯗ꯭ꯔꯣ? ꯏꯃꯥ ꯃꯥꯏꯕꯤ, ꯄꯨꯡꯗꯣꯟꯕꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗꯁꯨ ꯃꯌꯥꯝ ꯍꯧꯏ, ꯑꯩ ꯍꯦꯛꯂꯨꯈꯤꯒꯦ꯫ ꯍꯩ ꯄꯨꯡꯗꯣꯟꯗꯣ ꯑꯃꯨꯟꯕ ꯀꯥꯏꯗ ꯍꯦꯛꯂꯛꯀꯅꯤ, ꯑꯁꯪꯕ ꯆꯤꯛꯄ ꯉꯝꯂꯣꯏꯗꯕ ꯀꯥꯛ ꯀꯥꯛ ꯂꯥꯎꯕꯗꯣ ꯑꯣꯏꯅꯅꯦ ꯈꯔ ꯌꯥꯝꯅ ꯍꯦꯛꯇ ꯍꯦꯛꯂꯛꯎ꯫ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯅꯕ ꯄꯨꯡꯗꯣꯟ ꯑꯁꯪꯕꯗꯨ ꯄꯤꯖꯔꯒ ꯃꯕꯨꯛ ꯂꯦꯡꯍꯟꯒꯦ꯫ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩ ꯄꯨꯡꯗꯣꯟ ꯍꯦꯛꯂꯨꯈꯤꯒꯦ꯫ ꯁꯥꯈꯤꯁꯨ ꯃꯅꯤꯡꯗ ꯄꯨꯡꯗꯣꯟ ꯍꯦꯛꯄ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯀꯕꯣꯛ ꯂꯩꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯖꯤꯜꯂꯤ꯫ ꯍꯩ ꯍꯤꯡꯆꯥꯕꯤ, ꯅꯣꯏꯕꯨ ꯍꯧꯖꯤꯛꯀꯥꯟ ꯄꯣꯠꯆꯩ ꯇꯥꯡꯈꯠꯄꯤꯒ ꯇꯧꯕ꯭ꯔꯣ? ꯅꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯆꯪꯉꯒ ꯁꯛꯊꯥꯛ ꯇꯥꯜꯂꯤꯕꯁꯤꯕꯣ? ꯅꯣꯏꯁꯨ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯄ ꯅꯠꯇꯦꯅꯦ, ꯁꯨꯔꯒ ꯆꯥꯕ ꯇꯝꯃꯨꯅꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯄꯣꯠꯆꯩ ꯃꯃꯜꯒ ꯌꯥꯝ ꯇꯥꯡꯉꯤꯅꯦ, ꯅꯣꯏꯁꯨ ꯈꯔ ꯋꯥꯈꯜ ꯇꯥꯎꯅꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯈꯤꯁꯨ ꯄꯨꯡꯗꯣꯟ ꯆꯤꯛꯄꯗ ꯌꯥ ꯅꯥꯒꯗꯕ ꯄꯨꯡꯗꯣꯟ ꯈꯔ ꯍꯦꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯄꯨꯡꯗꯣꯟ ꯑꯁꯪꯕ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯤ, ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯀꯕꯣꯛ ꯂꯩꯅ ꯄꯨꯡꯗꯣꯟ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯄꯨꯡꯗꯣꯟꯗꯣ ꯁꯤꯗ ꯂꯩꯔꯦ, ꯄꯨꯡꯗꯣꯟꯁꯤꯡꯁꯤ ꯄꯨꯔꯒ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯍꯦ ꯑꯃꯥꯏꯕꯤ, ꯁꯤꯗꯤ ꯄꯨꯡꯗꯣꯟ ꯑꯁꯪꯕꯅꯤ, ꯑꯩꯗꯤ ꯑꯃꯨꯟꯕ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕꯅꯤ꯫ ꯍꯥꯏ ꯁꯪꯉꯁꯨ ꯄꯨꯡꯗꯣꯟꯅꯤꯅꯦ ꯁꯦ, ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯇꯥꯏꯔꯦꯟ ꯃꯁꯥꯁꯤꯅ ꯅꯪ
ꯅꯝꯌꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯟꯊꯔꯛꯎ ꯍꯥꯏꯕ꯭ꯔꯣ? ꯑꯃꯥꯏꯕꯤ, ꯑꯩ ꯄꯨꯡꯗꯣꯟ ꯑꯁꯪꯕꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯒꯦ. ꯅꯪꯒꯤ ꯇꯔꯦꯟ ꯃꯁꯥꯗꯨꯅ ꯀꯜꯂꯛꯀꯅꯨ, ꯌꯥꯝ ꯅꯥꯏꯌꯦꯕ. ꯍꯣ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯉꯥꯡꯅ ꯁꯛꯅꯕꯗꯣ ꯌꯥꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯇꯔꯦꯜꯅ ꯀꯟꯗꯣꯏꯅꯣ? ꯀꯜꯂꯔꯣꯏ. ꯑꯗꯣ ꯅꯪꯒꯤ ꯄꯨꯡꯗꯣꯟ ꯑꯁꯪꯕꯁꯤꯡꯁꯤ ꯄꯨꯔꯒꯅꯦ, ꯅꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯨꯔꯣ. ꯑꯉꯥꯡ ꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯗꯒꯤ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ. ꯍꯣꯏ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩ ꯊꯣꯛꯂꯛꯑꯒꯦ. ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯆꯪꯂꯝꯕ ꯍꯤꯡꯁꯥꯕꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯄꯨꯡꯗꯣꯟꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ. ꯍꯤꯡꯁꯥꯕꯤ ꯆꯪꯂꯝꯕ ꯅꯨꯄꯤꯗꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯈꯤ. ꯍꯩ ꯁꯥꯈꯤ, ꯅꯆꯥꯅꯨꯄꯤꯗ ꯆꯪꯂꯝꯕ ꯍꯤꯡꯁꯥꯕꯤꯗꯣ ꯊꯣꯛꯈ꯭ꯔꯦꯅꯦ. ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ. ꯄꯣꯊꯥꯍꯜꯂꯣ. ꯍꯣꯔꯦꯟ ꯋꯥꯏ ꯋꯥꯈꯜ ꯇꯥꯖꯔꯛꯂꯅꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ. ꯐꯅꯤ ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥꯒꯤ ꯑꯀꯠꯁꯦꯜ ꯑꯋꯥꯃꯟ ꯈꯔꯗꯪ ꯀꯠꯆꯒꯦ. ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯁꯦꯜ ꯈꯔꯕꯨ ꯑꯋꯥꯃꯜ ꯑꯣꯏꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯗ ꯀꯠꯂꯝꯃꯤ. ꯀꯠꯂꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯁꯨ ꯍꯟꯅꯕ ꯇꯧꯔꯤ. ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗꯨꯗ ꯁꯥꯈꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯅꯆꯥꯅꯨꯄꯤꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯂꯩꯔꯁꯨ ꯑꯩ ꯑꯗꯨꯝ ꯀꯧꯔꯛꯎꯀꯣ. ꯃꯥꯒꯤ ꯁꯈꯤ ꯇꯣꯝꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗꯒ ꯍꯥꯏꯔꯨ ꯂꯥꯛꯎꯅꯨꯀꯣ. ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ. ꯑꯗꯣ ꯑꯃꯥꯏꯕꯤ ꯁꯈꯤ ꯇꯣꯝꯕꯤꯗꯨꯁꯨ ꯐꯩꯌꯦꯗꯅ ꯃꯤꯅꯒ ꯌꯥꯝꯅ ꯅꯦꯛꯅꯩꯅꯦ. ꯃꯗꯨꯅ ꯀꯝꯗꯧꯕꯅꯣ? ꯀꯗꯥꯏꯗꯒꯤ ꯍꯩꯕꯅꯣ? ꯍꯩꯇꯕꯅꯤ. ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯒꯅꯦ ꯐꯖꯅ ꯈꯪꯂꯒ ꯌꯦꯡꯕ ꯅꯠꯇꯤꯌꯦ. ꯀꯕꯛ ꯈꯔ ꯇꯝꯂꯨꯔꯒ ꯌꯦꯡꯕꯅꯤ. ꯀꯨꯏꯅꯒ ꯆꯠꯂꯣꯏꯗ. ꯀꯕꯣꯛꯂꯩꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕꯤ ꯁꯈꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯧ ꯑꯃ ꯇꯧꯕꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ. ꯂꯥꯏꯒꯤ ꯊꯧ ꯑꯗꯨꯕꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯃꯇꯨꯡꯁꯨ ꯌꯨꯝꯒꯤ ꯂꯥꯏꯊꯧ ꯇꯧꯕ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯧꯀꯣ. ꯃꯥꯏ ꯀꯕꯣꯛꯂꯩ ꯍꯥꯏꯕꯤ ꯀꯔꯤꯁꯨ ꯈꯪꯗꯕꯤꯗꯨꯗꯒ ꯍꯥꯏꯔꯨ ꯂꯥꯛꯎꯅꯨꯀꯣ. ꯃꯥꯗꯤ ꯍꯩꯁꯨ ꯍꯩꯇꯕꯅꯤ. ꯑꯗꯨꯒ ꯗꯈꯤꯅꯥꯀꯥꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯧꯏ ꯍꯥꯏꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯔꯦꯀꯣ. ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯁꯈꯤ ꯇꯣꯝꯕꯤ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯍꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯪꯂꯨꯕ ꯏꯃꯨꯡ ꯑꯗꯨꯗ ꯍꯥꯏꯅꯔꯤ. ꯅꯣꯡꯃꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯗꯨ ꯑꯃꯥꯏꯕꯤ ꯀꯧꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ. ꯅꯥꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯅꯥꯕꯗꯨꯕꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯁꯈꯤ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯆꯠꯅꯗꯨꯅ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨꯕꯨ ꯂꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯃꯥꯏꯕꯤ ꯑꯅꯤꯗꯨꯁꯨ ꯑꯅꯥꯕꯗꯨꯒꯤ ꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯀꯣꯟꯊꯣꯡꯗ ꯃꯥꯏ ꯆꯥꯟꯅꯗꯕꯤ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ. ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯀꯕꯣꯛꯂꯩꯅ. ꯃꯁꯤꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯣꯟꯕꯤꯁꯦ ꯀꯅꯥꯅꯣ ꯀꯧꯔꯤꯕ ꯖꯥꯠꯅꯣꯅꯦ? ꯁꯛꯇꯥ ꯑꯁꯤꯗꯒꯗꯤ ꯍꯥꯟꯅ ꯑꯅꯥꯕꯁꯦ ꯌꯦꯡꯍꯟꯕ ꯌꯥꯗꯦ. ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯕ꯭ꯔꯕ ꯆꯠꯂꯒ ꯌꯦꯡꯍꯧꯔꯒꯦ. ꯑꯃꯥꯏꯕꯤ ꯁꯈꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ. ꯏꯁ, ꯃꯁꯤꯒꯤ ꯃꯥꯏ ꯆꯥꯟꯅꯗꯕꯤꯁꯦ ꯁꯤꯗꯃꯨꯛ ꯊꯦꯡꯅꯔꯦꯅ ꯇꯧꯔꯤꯁꯦ. ꯁꯤꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅ ꯀꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯥꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯊꯟꯇ ꯂꯥꯛꯂꯤꯔꯥ ꯑꯩꯁꯨ ꯈꯪꯗꯦ. ꯃꯥꯅꯒꯗꯤ ꯍꯥꯟꯅ ꯑꯅꯥꯕꯁꯤ ꯌꯦꯡꯍꯟꯕ ꯌꯥꯗꯦ. ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯍꯧꯔꯒꯦ. ꯑꯁꯤ ꯈꯟ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯌꯨꯝꯗꯨꯕꯨ ꯇꯝꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯑꯌꯣ ꯍꯥꯏꯗꯨꯅ ꯅꯥꯍꯦꯔꯤꯕ ꯑꯅꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯕꯨ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯕ ꯍꯧꯏ. ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯅ ꯅꯥꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯍꯥꯏ ꯁꯛꯍꯦꯟꯕꯤ, ꯑꯩꯕꯨ ꯑꯅꯥꯕꯁꯤ ꯏꯪꯅ ꯐꯖꯅ ꯌꯦꯡꯒꯦ. ꯑꯃꯥꯏꯕꯤ ꯑꯃꯁꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯎꯅꯤ ꯅꯪꯕꯨ. ꯀꯕꯣꯛꯂꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕꯤ ꯁꯈꯤ ꯇꯣꯝꯕꯤꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯀꯔꯤ? ꯑꯩꯕꯨ ꯀꯧꯊꯣꯛꯎ ꯀꯥꯏꯅ? ꯅꯪꯗꯨꯝ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯣ. ꯑꯅꯥꯕꯁꯦ ꯏꯊꯟꯇ ꯋꯥꯈꯜ ꯇꯥꯅ ꯌꯦꯡꯖꯒꯦ. ꯀꯔꯤ? ꯑꯩꯁꯦ ꯑꯅꯥꯕꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯍꯥꯏꯖꯔꯔꯤꯕ, ꯈꯪꯂꯕ꯭ꯔꯥ? ꯍꯣ, ꯑꯩꯁꯨꯅꯦ ꯃꯆꯥꯅꯨꯄꯥꯁꯤꯅ ꯂꯥꯛꯂꯒ ꯏꯃꯥ ꯑꯃꯥꯏꯕꯤ ꯄꯥꯕꯗ ꯌꯥꯝ ꯀꯟꯅ ꯅꯥꯍꯧꯔꯦ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯀꯧꯔꯔꯤꯕ. ꯑꯗꯨꯒꯤ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯦ, ꯈꯪꯂꯕ꯭ꯔꯣ? ꯃꯆꯥꯅꯨꯄꯥꯅ ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯟꯈ꯭ꯔꯣ. ꯑꯅꯥꯕꯁꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯧꯔꯒꯦ. ꯏꯁ, ꯑꯩꯕꯨ ꯍꯟꯈ꯭ꯔꯣ ꯀꯥꯏꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ. ꯍꯣ, ꯅꯪ ꯑꯣꯏꯅ ꯍꯟꯈ꯭ꯔꯣ. ꯑꯩ ꯑꯣꯏꯅ ꯌꯦꯡꯖꯍꯧꯔꯒꯦ. ꯑꯃꯥꯏꯕꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯥꯔꯤꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯍꯣꯏ ꯃꯥ, ꯑꯃꯥꯏꯕꯤ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝꯗꯒꯤ ꯃꯁꯝꯒ ꯐꯣꯏꯗꯠꯅꯔꯛꯀꯗꯧ ꯌꯥꯝ ꯃꯥꯜꯂꯤ.
ꯑꯗꯨꯅ ꯅꯆꯥ ꯏꯃꯨꯡꯗꯒꯤ ꯃꯣꯔꯥ ꯂꯧꯊꯣꯛꯂꯨꯒꯦ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯂꯒ ꯐꯖꯅ ꯌꯦꯡꯁꯤ ꯍꯩ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯆꯣꯏ ꯉꯥꯡꯕꯅꯤ ꯑꯃꯥꯏꯕꯤ ꯑꯅꯤꯁꯤꯅ ꯃꯁꯝ ꯐꯣꯏꯅꯔꯛꯂꯕꯗꯤ ꯅꯪꯒꯤ ꯄꯥꯕꯁꯤ ꯂꯥꯟꯕ ꯁꯣꯏꯔꯔꯣꯏꯅꯦ ꯇꯟꯖꯥꯁꯤꯗ ꯅꯪꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯁꯤ ꯃꯣꯔꯥ ꯂꯧꯊꯣꯛꯂꯨꯒꯦ ꯀꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯣꯝꯗꯒꯤ ꯍꯩꯗꯣꯛꯂꯒ ꯑꯃꯥꯏꯕꯤ ꯁꯥꯈꯤ ꯇꯣꯝꯕꯤꯁꯤ ꯀꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯕ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯁꯥꯏꯗꯤ ꯑꯃꯥꯏꯕꯤ ꯀꯧꯔꯨꯁꯣꯅ ꯆꯣꯡꯕꯒ ꯐꯟꯕꯒ ꯌꯥꯝ ꯇꯧꯈꯤꯗꯥꯏ ꯑꯗꯨꯒꯤ ꯅꯆꯥꯅ ꯀꯧꯔꯨꯔꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯅꯤꯁꯦ ꯈꯨꯗꯣꯝꯕꯤꯒ ꯊꯤꯅꯔꯒ ꯋꯥ ꯉꯥꯡꯅꯔꯤ ꯁꯤꯗꯤ ꯐꯨꯅꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯥꯏꯕꯤ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯀꯕꯣꯛꯂꯩꯗ ꯃꯈꯨꯠ ꯃꯁꯥꯒ ꯊꯤꯟꯗꯨꯅ ꯋꯥ ꯉꯥꯡꯉꯤ ꯑꯗꯨꯒ ꯀꯕꯣꯛꯂꯩ ꯁꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯕꯨ ꯄꯣꯠꯁꯦꯝ ꯇꯧꯔꯒ ꯐꯥꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯤꯛꯂꯣ ꯑꯁ ꯑꯩꯅ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯄꯣꯠꯁꯦꯝ ꯇꯧꯔꯒ ꯐꯥꯏꯌꯦꯁꯦ ꯃꯤ ꯀꯅꯥꯁꯨ ꯈꯪꯗꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯦꯕ ꯑꯩꯁꯦ ꯃꯥꯅ ꯃꯤꯃꯥꯡꯁꯤꯗ ꯍꯦꯛꯇ ꯌꯣꯟꯕꯅꯦꯕ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯤ ꯐꯖꯅ ꯈꯠꯅꯕ ꯇꯥꯔꯦꯗꯅ ꯑꯅꯥꯕꯅ ꯑꯅꯥꯕꯒꯤ ꯊꯣꯛꯄ ꯁꯤ ꯍꯥꯏ ꯑꯅꯤꯗꯨ ꯐꯅ ꯐꯖꯅ ꯈꯠꯅ ꯈꯜꯂꯛꯏ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯊꯥꯏꯅꯒꯤ ꯋꯥ ꯄꯨꯊꯣꯛꯅꯗꯨꯅ ꯈꯠꯅꯔꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯍꯩ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯂꯧꯕꯤ ꯑꯐꯥꯎꯕꯤ ꯀꯔꯤ ꯑꯩꯕꯨ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯀꯥꯏꯅ ꯅꯨꯄꯥꯗꯨ ꯃꯇꯝꯗꯨꯗ ꯅꯪꯒ ꯂꯨꯍꯣꯡꯂꯕ꯭ꯔꯣ ꯍꯣꯅꯦ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯥꯗꯣ ꯄꯥꯈꯪ ꯑꯣꯏꯔꯤꯌꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯖꯕ ꯈꯪꯂꯕ꯭ꯔꯣ ꯍꯣꯅꯦ ꯃꯇꯝꯗꯨꯗ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯖꯔꯕ ꯈꯪꯂꯕ ꯑꯗꯨꯗ ꯅꯪꯅ ꯁꯦꯝꯖꯤꯜꯂꯒ ꯐꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯐꯥꯕꯤꯈꯤꯕ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯊꯥꯏꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯋꯥ ꯃꯌꯥꯝꯗꯨ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯊꯣꯛꯅꯗꯨꯅ ꯈꯠꯅ ꯈꯜꯂꯛꯄꯗꯨꯗ ꯑꯅꯥꯕ ꯅꯨꯄꯥꯗꯨ ꯃꯃꯤꯠꯀ ꯆꯐꯨꯃꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯆꯤꯜꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯃꯁꯤꯒꯤ ꯁꯛ ꯎꯅꯕ ꯌꯥꯗꯕꯤ ꯑꯃꯥꯏꯕꯤ ꯑꯅꯤꯁꯦ ꯀꯩꯗꯧꯕꯒꯤ ꯄꯨꯂꯞ ꯀꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯁꯣꯝꯗꯅ ꯑꯩꯅ ꯁꯤꯗꯧꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯤꯅ ꯁꯤꯗ ꯃꯣꯏꯒꯤ ꯊꯥꯏꯅꯒꯤ ꯅꯨꯄꯥ ꯃꯨꯟꯅꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯂꯒ ꯈꯠꯅꯔꯒ ꯂꯩꯔꯦꯅꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯅꯤꯃꯛ ꯈꯠꯅꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯈꯠꯅꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯀꯣꯟꯅꯥꯗ ꯈꯠꯅꯔꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯃꯁꯨ ꯈꯠꯅꯗꯕꯤ ꯑꯃꯥꯏꯕꯤ ꯑꯅꯤꯃꯛ ꯆꯪꯗꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯍꯥꯟꯅꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤꯅ ꯈꯥꯝꯂꯛꯄꯗꯒꯤ ꯈꯠꯅꯔꯝꯕ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯈꯠꯅꯕ ꯂꯦꯞꯇꯨꯅ ꯑꯅꯥꯕꯗꯨꯕꯨ ꯃꯥꯒꯤ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯌꯦꯡꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯅꯔꯤ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨꯅ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯅꯥꯕ ꯅꯨꯄꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯩꯖꯩ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯃꯥꯏꯕꯤ ꯑꯅꯤꯁꯤꯅ ꯑꯅꯥꯕ ꯑꯩꯁꯤ ꯐꯖꯅ ꯌꯦꯡꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯣꯏ ꯑꯅꯤ ꯑꯣꯏꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯑꯅꯤꯅ ꯑꯅꯥꯕꯗꯨꯗ ꯌꯦꯡꯗꯈꯩ ꯃꯣꯏ ꯑꯅꯤ ꯑꯣꯏꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯂꯩꯕꯗꯨꯗ ꯑꯃꯥꯏꯕꯤ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯑꯅꯥꯕ ꯂꯥꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯃꯁꯥꯗ ꯄꯥꯏꯕꯗ ꯑꯅꯥꯕꯗꯨꯒꯤ ꯉꯛꯊꯤꯗꯨ ꯑꯣꯏꯅ ꯅꯝꯈꯤꯔꯝꯃꯤ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯩꯃ ꯀꯩꯅꯣ ꯏꯃꯥ ꯃꯥꯏꯕꯤꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯏꯄꯨꯔꯣꯏꯕꯅ ꯅꯥꯔꯤꯕꯁꯦ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯏꯄꯨꯔꯣꯏꯕꯒꯤ ꯉꯛꯊꯤꯗꯨ ꯑꯣꯏꯅ ꯃꯦꯠꯄꯤꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯁꯦ ꯂꯧꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯈꯤ ꯇꯣꯝꯕꯤꯅ ꯑꯩꯒꯤꯁꯦ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯍꯥꯠꯀꯦ ꯇꯧꯕ ꯅꯠꯇꯤꯌꯦ ꯑꯅꯥꯕꯁꯦ ꯃꯥꯏ ꯅꯨꯡꯁꯤꯠꯇꯣ ꯉꯛꯊꯤꯗ ꯀꯥꯈꯠꯂꯛꯄꯗꯨꯗ ꯉꯛꯊꯤꯁꯤꯗꯒꯤ ꯆꯤꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯍꯥꯠꯀꯦꯅ ꯇꯧꯕꯒ ꯅꯠꯇꯦꯀꯣ ꯑꯃꯥꯏꯕꯤ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯗꯕ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯅꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯅ ꯁꯣꯏꯔꯕꯗꯤ ꯃꯥꯁꯨ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯎꯔꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯐꯅ ꯅꯨꯡꯁꯤꯅꯗ꯭ꯔꯕꯁꯨ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯅꯥꯕꯗꯨꯕꯨ ꯂꯥꯌꯦꯡꯃꯤꯟꯅꯔꯕꯅꯤꯅ ꯃꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯈꯤꯅꯤ ꯈꯟꯗꯨꯅ ꯃꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯅꯥꯕꯗꯨꯕꯨ ꯐꯅꯕ ꯂꯥꯌꯦꯡꯂꯝꯃꯤ ꯑꯅꯥꯕꯗꯨꯁꯨ ꯈꯔ ꯐꯔꯛꯂꯤ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯁꯥꯈꯤ ꯇꯣꯝꯕꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯔꯤꯕꯤ ꯂꯩꯁꯅꯥꯗꯨ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯒ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ ꯏꯃꯥꯒꯤ ꯂꯩꯁꯅꯥ ꯏꯆꯥꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯏꯃꯥ ꯏꯅꯦ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯐꯥꯎꯗꯪ ꯊꯣꯛꯂꯨꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯊꯣꯛꯂꯨꯕꯅꯦꯕ ꯉꯥꯏꯈꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯑꯉꯥꯎꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥ ꯑꯉꯥꯎꯕꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯧꯕꯤ ꯍꯥꯏꯕꯅꯤ
ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯑꯉꯥꯎꯕꯤꯅꯦꯗꯅ ꯑꯗꯨꯝ ꯂꯩꯔꯨꯔꯦꯗꯅ ꯍꯣꯏꯁꯤ ꯑꯉꯧꯕꯤ ꯑꯣꯏꯒꯦꯔꯥ ꯑꯉꯥꯎꯕꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯈꯥꯒꯤ ꯑꯉꯥꯡꯗꯨꯒ ꯌꯥꯝ ꯅꯛꯁꯤꯟꯅꯔꯤꯕꯗꯣ ꯃꯃꯥꯗꯣ ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯗꯦ ꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯉꯧꯕꯤꯗꯣ ꯏꯈꯥꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯏ ꯃꯃꯥꯗꯨꯒ ꯏꯃꯥꯒ ꯃꯥꯏ ꯆꯥꯟꯅꯗꯦ ꯍꯥꯏꯕꯁꯨ ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯩ ꯑꯗꯣ ꯅꯆꯥꯅ ꯑꯉꯧꯕꯤꯒ ꯄꯨꯜꯂꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯏꯃꯥ ꯍꯥ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯦꯕ ꯑꯗꯣ ꯏꯆꯥꯒꯤ ꯃꯔꯝꯗꯨꯕꯨ ꯀꯔꯤ ꯃꯔꯝꯅꯣꯕ ꯏꯃꯥꯗꯁꯨ ꯍꯥꯏꯌꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯅꯆꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯑꯉꯧꯕꯤꯒ ꯍꯧꯖꯤꯛ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯔꯤꯌꯦ ꯑꯗꯨꯅ ꯅꯆꯥꯁꯦ ꯑꯉꯧꯕꯤꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯒ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯀꯃꯥꯏꯅ ꯑꯣꯏꯁꯤꯒꯦꯅ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯈꯪꯗꯣꯛꯏꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯈꯤꯇꯣꯝꯕꯤꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯏ ꯃꯥꯒ ꯅꯛꯁꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯏꯆꯥꯒꯤ ꯑꯣꯏꯊꯣꯛꯀꯦ ꯍꯥꯏꯕ ꯑꯣꯏꯔꯦꯀꯣ ꯏꯆꯥꯅ ꯑꯉꯧꯕꯤꯒ ꯄꯨꯜꯂꯤꯕꯗꯣ ꯑꯧ ꯃꯥꯅꯤ ꯏꯃꯥ ꯁꯈꯤꯇꯣꯝꯕꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏꯗ ꯑꯗꯨꯅꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯉꯝꯖꯕꯤ ꯍꯣꯠꯅꯗꯨꯅꯅꯦ ꯑꯩꯒꯤ ꯍꯦꯛꯇ ꯑꯣꯏꯍꯧꯒꯗꯧꯕꯅꯤ ꯅꯄꯥꯁꯤꯁꯨ ꯊꯥꯏꯅ ꯅꯪꯒꯤꯗ ꯑꯉꯧꯕꯤꯒꯤ ꯃꯃꯥ ꯀꯕꯣꯛꯅꯩꯒ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯗꯨꯗ ꯅꯃꯥ ꯑꯩꯅ ꯅꯄꯥꯁꯦ ꯁꯤꯡꯖꯨꯗ ꯁꯦꯝꯖꯤꯜꯂꯒ ꯐꯥꯍꯧꯔꯤꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯏꯅꯦ ꯀꯕꯣꯛꯂꯩꯒ ꯅꯨꯡꯁꯤꯅꯔꯝꯕꯗꯒꯤ ꯏꯃꯥꯅ ꯁꯦꯝꯖꯤꯜꯂꯒ ꯐꯥꯍꯧꯔꯤꯔꯣ ꯃꯥꯅꯤ ꯅꯄꯥ ꯃꯁꯛ ꯐꯖꯕꯁꯦ ꯏꯃꯥꯅ ꯁꯦꯝꯖꯤꯜꯂꯒ ꯐꯥꯍꯧꯔꯤꯕꯅꯤ ꯃꯃꯥꯅ ꯃꯄꯥꯗꯣ ꯁꯦꯝꯖꯤꯜꯂꯒ ꯐꯥꯕꯅꯤ ꯍꯥꯏꯕꯗꯨꯗ ꯂꯩꯁꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯏꯃꯥꯅ ꯄꯥꯕ ꯐꯥꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯍꯩꯗꯣ ꯅꯌꯥ ꯅꯨꯄꯥ ꯐꯥꯕꯗꯁꯨ ꯈꯔ ꯁꯤꯖꯤꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯃꯤꯒꯤ ꯃꯌꯥ ꯑꯣꯏꯈꯤꯕꯅ ꯍꯥꯜꯂꯅꯤ ꯏꯁ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯐꯥꯕꯤꯌꯨ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏꯅꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯐꯥꯍꯧꯗ꯭ꯔꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯋꯥꯔꯧꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯌꯥꯁꯦ ꯍꯦꯛꯇ ꯐꯥꯕ ꯍꯥꯏꯕꯗꯨꯅꯤ ꯀꯩꯅꯣ ꯏꯃꯥ ꯅꯌꯥ ꯅꯨꯄꯥ ꯐꯥꯕꯤꯌꯨ ꯍꯥꯏꯔꯒ ꯏꯃꯥꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯏꯆꯥꯒꯤ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯐꯥꯅꯕ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯑꯣ ꯅꯌꯥ ꯅꯨꯄꯥ ꯐꯥꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯑꯣꯏꯔꯗꯤ ꯈꯜꯂꯣ ꯑꯗꯣ ꯐꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯐꯥꯕꯤꯔꯒꯦ ꯑꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯂꯩꯐꯝꯅ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯏꯃꯥ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯁꯥꯃꯨ ꯀꯧꯕꯅꯤ ꯈꯨꯟꯗꯣꯟꯗꯒꯤꯅꯤ ꯍꯦꯛ ꯉꯥꯏꯈꯣ ꯈꯨꯟꯗꯣꯟꯗꯒꯤ ꯁꯥꯃꯨ ꯑꯣꯏꯗꯤ ꯂꯧ ꯌꯥꯝꯒ ꯆꯥꯕ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝꯅ ꯐꯕ ꯃꯁꯛ ꯐꯖꯕ ꯇꯥꯗ ꯁꯅꯧꯇꯣꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯗꯨꯔꯅꯦ ꯃꯥꯅꯤ ꯏꯃꯥ ꯈꯨꯔꯥ ꯁꯅꯧꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯏꯃꯥꯅ ꯃꯄꯥꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯈꯪꯉꯝꯃꯤꯁꯦ ꯈꯨꯔꯥ ꯁꯅꯧꯇꯣꯟꯗꯣ ꯑꯃꯨꯛ ꯏꯃꯥꯅ ꯐꯥꯒꯦ ꯇꯧꯔꯤꯔꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯄꯨ ꯀꯔꯝꯍꯥꯏꯅ ꯅꯄꯥꯇꯣꯟ ꯑꯃ ꯐꯥꯔꯨꯒꯗꯧꯔꯤꯕꯅꯣ ꯇꯧꯕꯒꯤꯕꯨꯗꯤ ꯇꯥꯗ ꯁꯅꯧꯇꯣꯟꯗꯣ ꯏꯃꯥꯅ ꯐꯥꯁꯤꯔ ꯍꯥꯏꯅꯕꯨꯗꯤ ꯈꯜꯂꯝꯂꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯐꯥꯁꯤꯔ ꯈꯜꯂꯝꯃꯤ ꯍꯥꯏꯕ ꯏꯍꯦ ꯑꯩꯁꯨ ꯑꯃꯨꯛ ꯑꯁꯦꯡꯕꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ ꯏꯆꯥꯒꯤ ꯃꯅꯥꯁꯤꯁꯨ ꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯄꯥꯗꯣ ꯍꯥꯟꯅ ꯐꯥꯁꯤꯔꯅ ꯈꯜꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯗꯣ ꯏꯌꯥ ꯑꯣꯏꯒꯗꯧꯔꯕꯅꯤꯅ ꯐꯥꯔꯔꯣꯏꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪ ꯍꯟꯅꯨꯔꯀꯥꯟꯗ ꯏꯔꯥꯡ ꯌꯥꯝ ꯐꯖꯅꯨꯀꯣ ꯄꯥꯕꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯗꯍꯟꯖꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯈꯔ ꯊꯨꯅ ꯐꯥꯅꯕ ꯇꯧꯕꯤꯌꯨ ꯏꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯈ꯭ꯔꯣ ꯈꯣꯗꯅ ꯂꯩꯔꯝꯂꯕ ꯑꯣꯏꯔꯦꯀꯣ ꯏꯃꯥ ꯅꯆꯥꯅ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯂꯨꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯅꯆꯥꯁꯦ ꯁꯛ ꯐꯪꯉꯤ ꯏꯃꯥ ꯂꯧꯗꯅ ꯍꯩꯖꯤꯟꯅ ꯊꯤꯔꯦ ꯑꯗꯨꯗ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗ꯭ꯔꯅ ꯑꯃꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤ ꯏꯁ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯃꯁꯛꯁꯦ ꯁꯛ ꯊꯤꯔꯦ ꯀꯥꯏꯗꯅ ꯑꯩꯕꯨ ꯁꯛ ꯌꯥꯝꯅ ꯊꯤꯕꯗꯧꯅ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯅꯨꯄꯥ ꯐꯥꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯏꯔꯣꯏ ꯑꯃ ꯑꯣꯏꯅ ꯐꯥꯔꯒ ꯅꯪ ꯂꯨꯍꯣꯡꯕꯤꯅꯤꯀோ ꯏꯃꯥ ꯑꯩ ꯏꯔꯣꯏꯗꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯀꯣ ꯏꯔꯣꯏꯒ ꯃꯤꯒꯕꯨ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤꯗꯤ ꯇꯥ ꯁꯥꯃꯨꯗ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯈꯖꯤꯛꯇꯒꯤ ꯂꯥꯏꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯅ ꯃꯆꯤꯜ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯃꯨꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯋꯥꯅꯤ ꯏꯃꯥ ꯅꯆꯥꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯤ ꯅꯆꯥꯒꯤ ꯆꯍꯤꯁꯦ ꯑꯅꯤ ꯊꯤꯕꯤꯗ 13 ꯁꯨꯔꯕꯅꯤ ꯈꯔ ꯂꯩꯔꯕꯗꯤ ꯈꯨꯃꯨ ꯊꯣꯛꯂꯛꯑꯅꯤ ꯍꯣꯏꯅꯦꯍꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯆꯥꯁꯤ ꯂꯩꯁꯥꯕꯤ ꯁꯥꯔꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦꯀꯣ ꯏꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯋꯥꯈꯜ ꯑꯣꯏꯁꯤꯜꯂꯨꯗꯦꯅꯦ
ꯏꯆꯥꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯅ ꯑꯣꯟꯊꯣꯛ ꯋꯥꯅ ꯂꯩꯔꯝꯂꯕ ꯑꯣꯏꯔꯦꯀꯣ ꯐꯔꯦ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯕꯗꯤ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯁꯥꯃꯨꯗꯣ ꯉꯁꯤꯃꯛ ꯏꯆꯥꯒꯤ ꯇꯨꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛꯇ ꯏꯅꯍꯟꯒꯦ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ ꯇꯥ ꯁꯥꯃꯨꯅ ꯑꯩꯒꯤ ꯇꯨꯡꯗꯒ ꯁꯨꯔꯨ ꯁꯨꯔꯨꯒ ꯏꯅꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯔꯦꯟ ꯇꯥ ꯁꯥꯃꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯅꯅꯕ ꯑꯩ ꯈꯔ ꯀꯦꯔꯨꯈꯤꯒꯦ ꯁꯤꯌꯥꯏꯗꯨꯅ ꯂꯩꯁꯅꯥꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯦꯔꯨꯅꯕ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ ꯃꯁꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯁꯈꯤꯇꯣꯝꯕꯤ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯅ ꯃꯇꯨꯡꯗ ꯏꯅꯍꯟꯅꯤꯒ ꯍꯥꯏꯕꯁꯤꯗ ꯏꯆꯥꯁꯦ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯁꯨ ꯆꯥꯏꯊꯔꯒ ꯑꯁꯦꯡꯕ ꯐꯤ ꯁꯦꯠ ꯆꯥꯗꯨꯅ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯃꯨꯗꯣ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯈꯤꯒꯦ ꯁꯤꯌꯥꯏꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯁꯨ ꯆꯥꯏꯊꯕ ꯆꯪꯈ꯭ꯔꯦ ꯆꯥꯏꯊꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯇꯨꯅ ꯁꯥꯃꯨꯕꯨ ꯐꯥꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯑꯁꯣꯝꯗ ꯁꯥꯃꯨꯗꯨ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯁꯈꯤꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯤ ꯍꯥꯏ ꯏꯃꯥꯒꯤ ꯂꯩꯁꯅꯥ ꯏꯆꯥꯅ ꯄꯥꯝꯖꯕ ꯁꯥꯃꯨꯗꯣ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗꯗꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯈ꯭ꯔꯕꯅꯤ ꯏꯆꯥꯅ ꯆꯠꯂꯒ ꯎꯅꯖꯔꯨꯔꯣ ꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤꯕꯅꯦ ꯋꯥꯍꯩ ꯋꯥꯇꯥꯒ ꯍꯥꯏꯗꯅꯅꯦ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯁꯨꯝꯒꯗꯕꯅꯤꯀꯣ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯋꯥ ꯍꯥꯏꯖꯤꯟꯗꯅ ꯈꯪꯂꯦꯗꯅ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯦ ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯂꯣ ꯏꯆꯥ ꯃꯥꯏ ꯄꯥꯛꯆꯔꯛꯎꯀꯣ ꯂꯩꯁꯅꯥ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅ ꯁꯥꯃꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯥꯅ ꯊꯑꯣꯏꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯇꯥ ꯁꯥꯃꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯑꯉꯧꯕꯤꯅ ꯎꯅꯕ ꯑꯉꯧꯕꯤ ꯍꯣꯏꯒꯤ ꯑꯗꯨꯋꯥꯏꯗ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯆꯠꯁꯤꯜꯂꯨꯒꯦ ꯁꯤ ꯈꯟ ꯂꯩꯁꯅꯥꯗꯨ ꯑꯉꯧꯕꯤ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯇꯨꯡꯗꯅ ꯁꯥꯃꯨꯅ ꯑꯉꯧꯕ ꯑꯃꯒꯨꯝꯅ ꯂꯩꯁꯅꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯏꯟ ꯏꯟꯅꯔꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯃꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯉꯧꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯉꯧꯕꯤꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟꯖꯔꯕꯁꯨ ꯃꯇꯥꯒꯨꯝꯅ ꯂꯣꯏꯅꯔꯤꯕꯤ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡꯗ ꯁꯥꯃꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯑꯉꯧꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯀꯩꯅꯣ ꯇꯥ ꯁꯥꯃꯨꯁꯤꯅ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯏꯆꯦ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡꯁꯤꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯤꯕꯣ ꯇꯥ ꯁꯥꯃꯨ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯁꯤ ꯍꯥꯏ ꯑꯉꯧꯕꯤꯗꯨ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯁꯥꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥ ꯁꯥꯃꯨ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯅꯪꯅ ꯏꯆꯦ ꯂꯩꯁꯅꯥꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤꯅ ꯍꯥꯏꯗꯅ ꯃꯥꯏ ꯃꯇꯨꯡꯁꯤꯗ ꯏꯟꯅꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥ ꯍꯦ ꯑꯉꯧꯕꯤ ꯑꯩꯒ ꯅꯪꯒ ꯀꯗꯥꯏ ꯅꯨꯡꯁꯤꯅꯒꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤꯅꯦ ꯑꯩꯒꯤ ꯃꯪꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯗꯗꯤ ꯇꯨꯠ ꯑꯉꯧꯕꯤꯁꯤꯗꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯃꯨꯗꯨ ꯆꯠꯈꯤ ꯂꯩꯁꯅꯥꯅꯁꯨ ꯑꯉꯧꯕꯤꯗ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯑꯉꯧꯕꯤ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯥꯗꯨꯅ ꯃꯌꯨꯝꯗ ꯀꯞꯂꯒ ꯆꯪꯈꯤ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯒ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯃꯥ ꯀꯕꯣꯛ ꯂꯩꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯍꯩ ꯏꯆꯥꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯅꯤꯗꯅ ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯀꯞꯂꯒ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯇꯥ ꯁꯥꯃꯨꯗꯣ ꯍꯧꯖꯤꯛ ꯏꯆꯦ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯇꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯇꯥ ꯁꯥꯃꯨꯅ ꯑꯩꯉꯣꯟꯗꯁꯨ ꯑꯉꯧꯕꯤ ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯗꯦꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯁꯥꯃꯨꯒ ꯏꯆꯥꯒ ꯐꯖꯅ ꯅꯨꯡꯁꯤꯅꯕꯗꯥꯏꯅꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯔꯝꯃꯤ ꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯏꯃꯥ ꯑꯩꯅ ꯏꯀꯥꯏꯗꯅ ꯂꯩꯔꯤꯉꯩꯗ ꯏꯆꯦ ꯂꯩꯁꯅꯥꯅ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯩ ꯂꯩꯁꯅꯥ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯤ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯃꯥ ꯏꯅꯦ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯔꯤꯕꯤꯗꯨ ꯇꯥ ꯁꯥꯃꯨꯅꯁꯨ ꯑꯩꯉꯣꯟꯗ ꯂꯩꯁꯅꯥꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯨꯝꯗꯦ ꯌꯥꯝ ꯍꯩꯅꯗꯦꯅ ꯇꯠꯇꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯇꯥ ꯁꯥꯃꯨꯗꯣ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯏꯟꯅꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯗ ꯅꯨꯄꯥꯗꯨꯅ ꯏꯟꯅꯕ ꯍꯧꯅꯗꯦ ꯃꯥꯒꯤ ꯃꯃꯥ ꯁꯈꯤꯇꯣꯝꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯁꯤꯜꯂꯝꯕ ꯁꯣꯏꯔꯔꯣꯏ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯥ ꯃꯤꯅ ꯃꯨꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ
ꯃꯥꯏ ꯁꯥꯈꯤ ꯇꯣꯝꯕꯤ ꯍꯥꯏꯕꯤꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯕꯨꯁꯨ ꯃꯥꯅ ꯊꯥꯏꯅ ꯁꯤꯡꯖꯨꯗ ꯁꯦꯝꯖꯤꯜꯂꯒ ꯐꯥꯕꯤꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯥ ꯑꯣꯏꯅꯕ ꯁꯨꯝꯈ꯭ꯔꯕꯀꯣ ꯐꯩ ꯑꯩꯒꯤꯗ ꯅꯪꯅ ꯉꯝꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤꯗꯗꯤ ꯅꯪꯅ ꯉꯝꯍꯜꯂꯔꯣꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯊꯥꯏꯅ ꯏꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯏꯅꯦ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯃꯨꯟꯈ꯭ꯔꯤꯕ꯭ꯔꯣ ꯊꯥꯏꯅ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯏꯃꯥꯒ ꯄꯠꯇꯅ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯣ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯐꯥꯈ꯭ꯔꯤꯕꯅꯤ ꯑꯗꯣ ꯏꯃꯥ ꯃꯁꯛ ꯊꯤꯈ꯭ꯔꯕ ꯏꯅꯦ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯈꯨꯔꯥ ꯑꯉꯧꯒ ꯂꯨꯍꯣꯡꯂꯝꯂꯤꯕꯁꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯉꯧꯁꯤꯁꯨ ꯏꯅꯦ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯁꯦꯝꯖꯤꯜꯂꯒ ꯐꯥꯕ ꯑꯣꯏꯔꯝꯅꯤꯀꯣ ꯀꯕꯣꯛ ꯂꯩꯗꯣ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯒ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯑꯉꯧꯕꯤ ꯏꯃꯥꯅ ꯊꯥꯏꯅ ꯅꯨꯡꯁꯤꯔꯛꯏ ꯍꯥꯏꯔꯤꯕ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯁꯦꯝꯖꯤꯟꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ ꯃꯥꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯇꯥꯗ ꯑꯉꯧꯁꯤꯅꯤ ꯍꯥ ꯏꯃꯥꯒ ꯄꯠꯇꯅ ꯊꯥꯏꯅ ꯅꯨꯡꯁꯤꯅꯔꯛꯑꯦꯕ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯈꯨꯔꯥ ꯑꯉꯧꯇꯣꯟꯁꯤꯅꯦꯕ ꯏꯅꯦ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯐꯥꯕꯤꯈꯤꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯆꯥꯛꯂꯝꯒꯗꯕ ꯃꯩꯆꯥꯛꯇꯣ ꯅꯆꯥꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯆꯥꯛꯂꯤꯕꯅꯤꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯆꯥꯁꯨ ꯈꯪꯉꯤ ꯀꯕꯣꯛ ꯂꯩꯗꯣ ꯃꯥꯒ ꯑꯉꯧꯒ ꯊꯥꯏꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯀꯣꯏꯕꯒ ꯆꯠꯈꯤꯕꯗꯨ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯇꯥ ꯑꯉꯧ ꯃꯇꯝꯗꯨꯗ ꯅꯆꯜꯅ ꯇꯥꯗꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯅꯔꯥꯏꯕꯛ ꯏꯔꯥꯏꯕꯛ ꯑꯁꯤꯗ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯕꯅ ꯉꯁꯤꯗꯤ ꯂꯥꯞꯅꯔꯦꯗꯀꯣ ꯏꯃꯥꯁꯦ ꯈꯨꯔꯥ ꯑꯉꯧꯒ ꯀꯧꯔꯒ ꯀꯧꯈꯠꯂꯦꯅ ꯊꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯖꯥꯠꯅꯤ ꯃꯃꯥ ꯀꯕꯣꯛ ꯂꯩꯗꯤ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤ ꯍꯣ ꯇꯥꯗ ꯅꯆꯜꯅ ꯇꯥꯗꯕꯨ ꯁꯥꯈꯤ ꯇꯣꯝꯕꯤꯒꯤ ꯃꯍꯩꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯗꯨꯀꯣ ꯍꯣꯏ ꯏꯃꯥ ꯈꯔ ꯀꯞꯂꯗꯤ ꯌꯥꯔꯦꯇꯣ ꯏꯃꯥꯅ ꯈꯨꯔꯥ ꯑꯉꯧ ꯀꯧꯗꯅ ꯀꯞꯂꯤꯕꯗꯣ ꯄꯥꯕꯒ ꯇꯥꯔꯕꯗꯤ ꯏꯃꯥꯅꯦ ꯄꯥꯕꯒꯤ ꯗꯤꯆꯩꯗꯨꯅ ꯁꯥꯟꯊꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯆꯅꯤꯀꯣ ꯍꯥ ꯅꯪ ꯄꯥꯕꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯍꯟꯕꯨꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯜꯂꯛꯂꯝꯅꯗꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯏꯃꯥ ꯏꯅꯦ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯈꯨꯔꯥ ꯑꯉꯧꯗꯣ ꯀꯃꯥꯏꯅ ꯁꯦꯝꯖꯤꯟꯈ꯭ꯔꯤꯅꯣ ꯇꯥꯗ ꯑꯉꯧꯗꯣ ꯁꯤꯡꯖꯨꯁꯨ ꯃꯣꯔꯣꯛ ꯈꯔ ꯁꯥꯇꯛꯅ ꯁꯨꯕꯗꯣ ꯌꯥꯝ ꯄꯥꯝꯖꯅ ꯆꯥꯕꯅꯤ ꯏꯃꯥꯒ ꯎꯅꯕ ꯂꯣꯏꯔꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯕꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯁꯥꯈꯤ ꯇꯣꯝꯕꯤ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤꯗꯨꯅ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯁꯤꯡꯖꯨ ꯆꯥꯈꯤꯁꯤ ꯍꯥꯏꯗꯅ ꯁꯤꯡꯖꯨꯗ ꯁꯦꯝꯖꯤꯜꯂꯒ ꯁꯤꯡꯖꯨꯗꯣ ꯄꯤꯖꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯇꯥꯗ ꯑꯉꯧꯗꯣ ꯃꯥꯅ ꯑꯗꯨꯝ ꯅꯝꯗꯅ ꯆꯦꯟꯈ꯭ꯔꯦꯗꯅ ꯑꯗꯨꯗꯩꯗꯤ ꯏꯃꯥꯒ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦ ꯏꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯏꯃꯥꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕꯗꯣ ꯏꯆꯥꯗꯗꯤ ꯏꯃꯥꯅ ꯊꯣꯛꯍꯜꯂꯣꯏ ꯃꯥꯅ ꯏꯕꯨꯡꯉꯣ ꯁꯥꯃꯨꯗ ꯊꯥꯔꯤꯕ ꯂꯩꯋꯥꯗꯣ ꯏꯃꯥꯅ ꯂꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯅꯣꯏ ꯑꯅꯤ ꯉꯁꯤꯃꯛ ꯆꯦꯜꯍꯧꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯁꯥꯃꯨꯗ ꯊꯥꯔꯝꯕ ꯂꯩꯋꯥꯗꯨ ꯃꯃꯥ ꯀꯕꯣꯛ ꯂꯩꯅ ꯃꯌꯥꯏ ꯆꯝꯍꯟꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯉꯧꯕꯤꯕꯨ ꯁꯥꯃꯨꯗ ꯆꯦꯜꯍꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥ ꯃꯥꯗꯤ ꯁꯥꯃꯨꯒ ꯑꯉꯧꯕꯤꯒ ꯆꯦꯟꯕꯒꯤ ꯄꯥꯎꯗꯨ ꯇꯥꯔꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯥꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯥꯃꯨꯕు ꯐꯥꯗꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯁꯅꯥ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯍꯩꯁ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯤ ꯂꯣꯏꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯇꯥ ꯁꯥꯃꯨꯗ ꯆꯦꯜꯂꯗꯣꯏꯅꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯅꯤꯅ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯄꯪꯗ ꯅꯨꯡꯉꯥꯏꯔꯤꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯏꯆꯥꯅ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯍꯩ ꯏꯆꯥꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯣꯏꯗꯅ ꯆꯦꯟꯈ꯭ꯔꯣꯀꯣ ꯂꯩꯁꯅꯥꯗꯨ ꯁꯥꯃꯨꯗ ꯆꯦꯜꯂꯅꯤ ꯍꯥꯏꯗꯅ ꯃꯌꯨꯝꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯣꯛꯈꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧꯅꯥꯎ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯍꯦꯛ ꯇꯥꯔꯝꯃꯤ ꯃꯥꯏꯄꯥꯛꯄꯤꯅ ꯅꯣꯏꯕꯨ ꯑꯉꯧꯕꯤꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯁꯦ ꯄꯥꯎ ꯇꯥꯔꯕꯣ ꯑꯗꯨꯗ ꯃꯧ ꯑꯃꯅ ꯍꯩꯃꯥ ꯑꯉꯧꯕꯤꯕꯨ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯅꯣ ꯈꯨꯔꯥ ꯁꯅꯧꯇꯣꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯗꯅꯤ ꯃꯣꯏꯅꯤꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯉꯧꯕꯤꯗꯣ ꯃꯁꯛꯀ ꯐꯖꯔꯦ ꯈꯨꯔꯥ ꯁꯅꯧꯇꯣꯟꯒꯤ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎꯗꯨꯗ ꯃꯥꯅ ꯂꯩꯕꯗꯣ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯅꯤꯗ ꯃꯧꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯕꯤ ꯂꯩꯁꯅꯥꯗꯨ ꯀꯞꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯇꯨꯛ ꯇꯨꯛꯊꯔꯒ ꯀꯞꯂꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯃꯥ ꯁꯥꯈꯤ ꯇꯣꯝꯕꯤꯅꯁꯨ ꯎꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯣ ꯍꯧꯖꯤꯛꯇ ꯆꯦꯜꯂꯗꯣꯏꯅꯤꯗꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁꯛꯐꯝꯒ ꯂꯣꯏꯅ ꯀꯥꯏꯔꯒ ꯀꯞꯂꯒ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ
ꯀꯔꯤꯃꯨꯛ ꯇꯧꯔꯤꯕ ꯖꯥꯠꯅꯣꯅꯦ? ꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯪꯂꯤ꯫ ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯀꯔꯤꯅꯣ ꯏꯆꯥꯕꯨ ꯉꯁꯤ ꯆꯦꯜꯂꯅꯤꯗꯅ ꯌꯨꯝꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯅꯨꯄꯥꯗꯨꯅ ꯏꯆꯥꯗ ꯊꯤꯅꯒ ꯉꯥꯡꯂꯛꯂꯕ꯭ꯔꯣ? ꯏꯃꯥ, ꯇꯥ ꯁꯥꯃꯨꯗꯣ ꯉꯔꯥꯡ ꯑꯉꯧꯕꯤꯒ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ, ꯅꯆꯥ ꯐꯣꯔꯁꯥ ꯇꯥꯍꯧꯔꯦ꯫ ꯍꯥ, ꯏꯆꯥꯅ ꯄꯥꯝꯖꯕ ꯁꯥꯃꯨꯗꯣ ꯑꯉꯧꯕꯤꯒ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦꯕ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯈꯤꯕ ꯂꯩꯋꯥꯗꯨ ꯐꯅꯗꯤ ꯀꯟꯈꯤꯕꯅꯤꯗ, ꯑꯗꯨꯒ ꯑꯁꯨꯛ ꯊꯨꯅ ꯀꯔꯝꯃꯥꯏꯅ ꯃꯌꯥꯏ ꯆꯝꯈ꯭ꯔꯤꯕꯖꯥꯠꯅꯣ? ꯏꯃꯥꯅ ꯊꯥꯈꯤꯕ ꯂꯩꯋꯥꯗꯣ ꯑꯉꯧꯕꯤꯒꯤ ꯃꯃꯥꯅ ꯂꯣꯏꯅ ꯃꯌꯥꯏ ꯆꯝꯍꯜꯂꯝꯃꯅꯤꯌꯦ, ꯑꯗꯨꯅꯕꯨ ꯇꯥ ꯁꯥꯃꯨꯗꯣ ꯑꯉꯧꯕꯤꯒ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯁꯥꯃꯨꯗꯣ ꯑꯉꯧꯕꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ? ꯑꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯛ ꯐꯪꯉꯦ ꯊꯤꯖꯤꯜꯂꯦ, ꯆꯍꯤ ꯐꯪꯉꯦ ꯑꯅꯤꯅꯤ ꯊꯤꯕꯤꯗ 13 ꯁꯨꯔꯦ, ꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕꯒ ꯑꯃꯨꯛ ꯈꯪꯈꯤꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯔꯤꯕꯤ ꯑꯣꯏꯅ ꯁꯨꯝ ꯂꯩꯕꯗ ꯇꯥꯔꯕ꯭ꯔꯣ? ꯅꯍꯥꯟꯋꯥꯏ ꯏꯃꯥꯅ ꯄꯥꯕ ꯐꯥꯕꯗ ꯏꯅꯦ ꯀꯕꯣꯛ ꯂꯩꯅ ꯋꯥꯔꯝꯗꯧꯕ ꯁꯛꯂꯝꯒꯗꯧ ꯃꯩꯁꯥꯛꯇꯣ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯁꯨ ꯄꯥꯜꯂꯕꯅꯤꯅ ꯃꯩꯁꯥꯛꯇꯣ ꯈꯪꯉꯦ꯫ ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯄꯥ ꯐꯥꯕꯗ ꯃꯥꯅ ꯋꯥꯕꯒ ꯑꯩ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯥꯗ ꯊꯣꯛꯂꯕ ꯀꯥꯟ ꯑꯁꯤꯗꯗꯤ ꯃꯇꯝꯗꯨꯗ ꯀꯕꯣꯛ ꯂꯩꯅ ꯋꯥꯔꯝꯒꯗꯧ ꯃꯌꯥꯝꯗꯣ ꯏꯃꯥꯁꯨ ꯉꯁꯤꯗ ꯈꯪꯂꯛꯑꯦꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯃꯤꯟꯅꯗꯨ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯑꯉꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒꯅ ꯇꯨꯛꯊꯔꯒ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯀꯔꯤꯅꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯅ? ꯀꯔꯤꯃꯨꯛ ꯇꯧꯅꯔꯕ ꯖꯥꯠꯅꯣꯅꯦ? ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯁꯈꯤ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯞꯄꯨꯗꯨ ꯇꯣꯛꯂꯣ, ꯅꯄꯥ ꯍꯜꯂꯛꯂꯤ, ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯪꯂꯛꯂꯅꯤ? ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯉꯧꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯍꯩ, ꯅꯃꯥ ꯅꯆꯥꯅ ꯍꯧꯅꯔꯒ ꯄꯨꯂꯞ ꯀꯞꯃꯤꯟꯅꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦꯅꯦ ꯍꯥ? ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦꯗꯅ ꯀꯞꯄ, ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯀꯞꯂꯝꯂꯤꯕꯅꯤ꯫ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯃꯥ ꯅꯪꯅ ꯈꯔ ꯌꯦꯡꯕꯤꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯄꯤꯖꯅꯕ ꯇꯧ꯫ ꯁꯤ ꯍꯥꯏꯔꯒ ꯑꯉꯧꯁꯨ ꯆꯪꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯁꯈꯤ ꯇꯣꯝꯕꯤꯅ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯀꯞꯂꯅꯨ, ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯃ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯤꯔꯒꯦ, ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯁꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯥꯃꯨ ꯑꯃꯗꯤ ꯑꯉꯧꯕꯤ ꯑꯅꯤꯁꯨ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯁꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯐꯥꯅꯕ ꯍꯣꯠꯅꯔꯨꯕꯤ ꯂꯩꯁꯅꯥ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯁꯥꯕꯤ ꯁꯥꯔꯤ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤꯔꯝꯃꯤ꯫